ꯑꯗꯨꯏ ꯄꯨꯂꯤꯁꯇꯨꯗꯤ ꯐꯠꯇꯕꯅꯤ ꯍꯦ ꯃꯉꯣꯟꯗ ꯃꯑꯣꯡ ꯀꯌꯥ ꯇꯥꯗꯕꯅꯤ ꯑꯍꯜ ꯂꯃꯟꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯄꯣꯠ ꯆꯩꯒ ꯍꯦꯛꯇ ꯀꯧꯈꯥꯏ ꯂꯪꯈꯥꯏꯕ ꯇꯧꯏ ꯈꯪꯉꯦ ꯇꯥꯏꯌꯦꯕ ꯁꯤꯒꯨꯝꯕ ꯄꯨꯂꯤꯁ ꯂꯩꯌꯦꯅ ꯑꯗꯒꯤ ꯑꯗꯨꯏ ꯄꯨꯂꯤꯁꯇꯨ ꯈꯨꯐ ꯑꯃꯅꯤ ꯍꯦ ꯑꯁ ꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯤꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧ ꯃꯥꯜꯂꯤꯅꯦ ꯍꯦ ꯍꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯍꯦꯝꯆꯥꯟ ꯅꯤꯡꯊꯧꯖꯝꯅ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯒꯤ ꯃꯇꯥꯡꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯇꯣꯄꯤꯛ ꯑꯁꯤ ꯌꯦꯡꯀꯥꯟꯗ ꯈꯔ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯄꯣꯁꯇꯔꯁꯤꯗꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯇꯥꯔꯦ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯁꯤꯒꯤ ꯇꯥꯏꯄꯪꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯣꯡꯃꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯇꯠꯇꯅ ꯍꯥꯏꯅꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯑꯃꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯈꯔ ꯅꯩꯅꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯅꯩꯅꯩ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯅꯩꯅꯗꯕ ꯃꯁꯤꯡ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯩꯅꯗꯕꯅ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯃꯒꯤ ꯇꯥꯏꯄꯪꯁꯤꯗ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯅꯩꯅꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯋꯥꯠ ꯏꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯂꯣꯟ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯑꯗꯨ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤ ꯇꯝꯕꯗ ꯋꯥꯠꯂꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯦ ꯐꯖꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯔꯨꯜꯁꯤꯡꯁꯦ ꯐꯣꯂꯣ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯇꯝꯖꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯦꯕ ꯇꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯑꯩꯁꯦ ꯀꯩꯗꯧꯅꯕ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯔꯨꯜꯁ ꯑꯃ ꯁꯦꯝꯅ ꯂꯩꯔꯝꯕꯁꯦ ꯏꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯝꯖꯕꯅꯦꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯕ ꯄꯣꯠꯁꯛꯁꯤ ꯀꯔꯤꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯇꯝꯕꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅꯦꯕ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯄꯥꯏ ꯃꯇꯝꯗ ꯍꯦ ꯑꯗꯨ ꯄꯥꯏꯒꯅꯨ ꯐꯠꯇꯦ ꯍꯦ ꯑꯩꯈꯣꯏꯅ ꯆꯤꯟ ꯊꯤꯕ ꯅꯠꯇ꯭ꯔꯒ ꯐꯖꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯜꯁꯤꯡꯁꯤꯅ ꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦ ꯑꯗꯨ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯉꯥꯛꯇꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯒ ꯇꯝꯕꯤꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯠꯇꯅ ꯍꯥꯏꯕ ꯊꯦꯡꯅꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯃ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯌꯥ ꯌꯥꯎꯗꯕꯅꯤꯗ ꯏꯕꯣ ꯍꯥꯏꯕꯆꯤꯡꯕ ꯑꯗꯒꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯊꯛꯁꯤ ꯈꯥꯁꯤ ꯃꯤ ꯈꯪꯗꯦ ꯍꯥꯏꯔꯨꯅꯨ ꯑꯣꯏꯔꯣꯏꯗ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯔꯤꯕ ꯀꯔꯤꯒꯤ ꯇꯥꯔꯤꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯤꯗꯨꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯗꯨꯗ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯆꯥꯡ ꯑꯗꯨ ꯋꯥꯠꯄꯒꯤꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯌꯥꯎꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯆꯥꯡ ꯑꯁꯦ ꯃꯥꯟꯅꯗꯕꯅ ꯃꯤꯗꯨꯒꯤ ꯑꯅꯦꯝ ꯑꯋꯥꯡ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯆꯥꯡꯁꯦ ꯈꯦꯠꯅꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯇꯥꯔꯦ ꯈꯪꯂꯦ ꯍꯦꯛ ꯑꯆꯧꯕꯗꯒꯤꯅ ꯃꯆꯥ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯧꯔꯤꯕ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯗꯣꯛꯇꯔꯗ ꯑꯣꯏꯕ ꯌꯥꯏ ꯄꯨꯂꯤꯁꯇ ꯑꯣꯏꯕ ꯌꯥꯏ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ MLA ꯃꯟꯇ꯭ꯔꯤꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯏ ꯄꯨꯂꯤꯁꯇꯨꯗꯤ ꯐꯠꯇꯕꯅꯤ ꯍꯦ ꯃꯉꯣꯟꯗ ꯃꯑꯣꯡ ꯀꯌꯥ ꯇꯥꯗꯕꯅꯤ ꯑꯍꯜ ꯂꯃꯟꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯄꯣꯠ ꯆꯩꯒ ꯍꯦꯛꯇ ꯀꯧꯈꯥꯏ ꯂꯪꯈꯥꯏꯕ ꯇꯧꯏ ꯈꯪꯉꯦ ꯇꯥꯏꯌꯦꯕ ꯁꯤꯒꯨꯝꯕ ꯄꯨꯂꯤꯁ ꯂꯩꯌꯦꯅ ꯑꯗꯒꯤ ꯑꯗꯨꯏ ꯄꯨꯂꯤꯁꯇꯨ ꯈꯨꯐ ꯑꯃꯅꯤ ꯍꯦ ꯑꯁ ꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯤꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧ ꯃꯥꯜꯂꯤꯅꯦ ꯍꯦ ꯀꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯨ ꯂꯩꯔꯤꯕ ꯑꯗꯣ ꯄꯨꯂꯤꯁꯇꯤ ꯄꯨꯂꯤꯁ ꯉꯥꯛꯇꯅꯦꯕ ꯈꯦꯠꯅꯔꯤꯕ ꯄꯨꯂꯤꯁꯁꯦ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯂꯪꯕꯁꯤꯒ ꯉꯁꯥꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯄꯨꯂꯤꯁꯁꯤꯒ ꯈꯦꯠꯅꯔꯤꯁꯤ ꯀꯔꯤꯗ ꯈꯦꯠꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯗꯅꯦꯕ ꯈꯦꯠꯅꯔꯛꯏꯁꯤ ꯑꯅꯤꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯆꯥꯡꯁꯦ ꯈꯦꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯅꯤꯗꯨꯒꯤ ꯃꯥꯒꯤ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯆꯥꯡꯁꯦ ꯏꯖꯨꯀꯦꯁꯟꯒꯤ ꯆꯥꯡꯁꯦ ꯈꯦꯠꯅꯩꯌꯦꯅ ꯑꯩꯈꯣꯏꯅ ꯂꯧꯔꯤꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯦ ꯀꯌꯥ ꯃꯔꯨ ꯑꯣꯏꯔꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯕꯅꯦꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯐꯪꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯐꯪꯕꯗ ꯍꯦꯟꯅ ꯂꯥꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯅ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯃꯥꯒꯤ ꯒꯣꯜꯁꯦ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯏꯁꯥꯅ ꯐꯖꯅ ꯂꯩꯅ ꯉꯥꯛꯅ ꯆꯠꯆꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯒꯤ ꯆꯥꯡꯁꯦ ꯋꯥꯡꯈꯠꯂꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯇ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯗꯣꯛꯇꯔꯗ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗꯨꯗꯤ ꯃꯉꯣꯟꯗ ꯌꯦꯡꯅꯤꯡꯗꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯖꯗꯦ ꯀꯥꯏꯕꯆꯤꯡꯕ ꯑꯗꯒꯤ ꯃꯥꯏ ꯗꯣꯛꯇꯔꯗꯨ ꯐꯩ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯗꯤ ꯐꯩ ꯑꯗꯨꯒꯤ MLA ꯐꯩ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔꯗꯨꯗꯤ ꯐꯩ ꯑꯦꯛꯁꯦꯇ꯭ꯔꯥ 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 ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯗꯣ ꯃꯗꯨꯅꯅꯦ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯀꯩꯅ ꯋꯥꯡꯈꯠꯍꯜꯂꯤ ꯍꯥꯏ ꯀꯥꯟꯗ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗꯁꯨ ꯈꯔ ꯃꯈꯩ ꯈꯪꯉꯦ ꯃꯗꯨꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯩꯒꯗꯧꯕꯅꯤ ꯇꯝꯁꯤꯟꯒꯗꯧꯕꯅꯦꯕ ꯍꯦꯟꯅ ꯋꯥꯡꯈꯠꯂꯕ ꯃꯑꯣꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯍꯦꯟꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯇꯝꯁꯤꯟꯒꯗꯧꯕꯅꯦꯕ
ꯑꯗꯨ ꯇꯥꯔꯒꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯅꯥꯗ ꯆꯠꯂꯒ ꯇꯝꯃꯒꯗꯤ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯇꯝꯂꯒꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯒꯗꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯑꯃꯨꯛ ꯍꯪꯕ ꯌꯥꯏꯕ ꯃꯇꯥꯡꯁꯤꯗ ꯗ ꯕꯦꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯏꯁ ꯗ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯏꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯏꯁꯥꯅ ꯏꯁꯥꯗ ꯇꯝꯖꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯤꯁꯤꯄ꯭ꯂꯤꯟꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯀꯩ ꯈꯟꯒꯅꯤ ꯃꯥꯅ ꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯤ ꯇꯧꯔꯒꯗꯤ ꯃꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯥꯏ ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯨꯝꯕꯤꯔꯒꯗꯤ ꯃꯥ ꯍꯔꯥꯎꯖꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯨꯔꯒꯗꯤ ꯃꯥꯅ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯏꯁꯥ ꯏꯊꯟꯇ ꯈꯜꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯎꯠꯊꯣꯛꯏ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯦ ꯏꯁꯥꯗ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯎꯠꯊꯣꯛꯄꯅꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯏꯁꯥꯅ ꯏꯁꯥꯗ ꯂꯩꯍꯟꯖꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯤꯁꯤꯄ꯭ꯂꯤꯟꯅꯦꯕ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯏꯁ ꯗ ꯕꯦꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯅꯦꯕ ꯑꯉꯥꯡ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯑꯃꯅ ꯀꯥꯁꯤꯝꯇ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩ ꯇꯧꯗꯦ ꯉꯝꯗꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯣ ꯑꯉꯥꯡꯗꯨꯅ ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯕꯨꯅ ꯍꯥꯏꯔꯛꯀꯅꯦ ꯑꯗꯒꯤ ꯑꯉꯥꯡ ꯑꯃꯅꯁꯨ ꯀꯥꯁꯤꯝꯇ ꯇꯧ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯀꯔꯤ ꯊꯣꯏ ꯍꯥꯏꯅꯦꯕ ꯀꯥꯁꯤꯝꯇ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯇꯧꯕꯤꯒꯦ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯉꯣ ꯑꯩ ꯆꯥꯛ ꯆꯥ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯪ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯃꯥꯡꯗꯅ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯃꯛ ꯂꯩꯒꯅꯦ ꯃꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯤꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯅ ꯊꯧꯔꯤ ꯑꯣꯏꯔꯀꯥꯟꯗ ꯆꯦꯠꯅ ꯄꯨꯟꯂꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯨꯛ ꯀꯥꯟꯅꯔꯒꯦ ꯀꯥꯟꯁꯤꯗ ꯏꯁꯥꯗ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯁꯦ ꯋꯥꯡꯈꯠꯂꯦ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜꯁꯦ ꯌꯥꯝ ꯉꯝꯃꯦ ꯗꯤꯁꯤꯄ꯭ꯂꯤन ꯂꯩꯕꯁꯤꯅ ꯍꯥꯏꯗꯤ ꯑꯩ ꯁꯥꯎꯔꯝꯒꯦ ꯈꯣꯠꯂꯛꯀ ꯇꯧꯕꯁꯦ ꯁꯤ ꯇꯧꯕꯁꯤ ꯁꯤ ꯐꯠꯇꯦ ꯁꯤ ꯇꯧꯔꯒ ꯁꯤ ꯐꯠꯇꯦꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯌꯥꯝ ꯂꯩꯔꯤꯈꯩ ꯃꯁꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯈꯠꯂꯛꯀꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯁꯤꯅ ꯉꯝꯃꯦ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯪꯕ ꯂꯦꯁꯟ ꯑꯃ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯔꯤꯕ ꯂꯦꯁꯟ ꯑꯁꯤ ꯑꯣꯏꯅ ꯈꯟꯒꯅꯦ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯂꯦꯁꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯕꯗ ꯃꯤꯔꯛ ꯇꯤꯜꯂꯛꯄꯗ any place anywhere karamba lesson apply tawuni hai tarkandi discipline hariba lesson ja apply tawbiu somju madaiduda adomdo wakhal taba loksing leiba amadi mirak tinba mine ne mina haina gane aduni adai tarkadi ngasi khunai sida khenariba leiriba hongba chainariba khanari myam se kari de khenabagi no hai tarkadi discipline da khenabagi ne discipline ja wangkhat gi makaidi mirak tinba helakani amadi nusi chanaba helakani amana amada discipline leina rak targadi madu नुसी जानब खुनाय माइबदो ओइबं ngमगने नेशनल बिल्डिंग प्रोसेस ता डिसिप्लिन चंगे ऑर्गेनाइजेशन अमा रन तौ मतम द नत्रगा एसोसिएशन अमा नत्रगा करिगुंबा अमा रन तौ मतम द इंस्टीट्यूशन अमा रन तौ मतम द ख्वाइदगी मरु ओइना संगिसे काइना कंदा डिसिप्लिन दुने डिसिप्लिन जे यावद्रगदि अमना ngangba अमना ताररोय अमना तौदा अमना उसिलारोय अदुबु लेरिबा तौरिबि प्रोसेस म्यामसे करिना तौरिनो हाय कांसे डिसिप्लिन हमसिना मागी थौरी ओइना पुलकांदा म्यामसे रन तौ ngamiने aduna discipline ja adom da kyam yamna yobi da bage kyam hena sang wangkhat pe yari bage abesi ongtang wakan khanta birakanda discipline lai mase ongtang masa khangbi na ba khona biu sini ngasi gi youth sing sidai sida ngasi gi khonai sidai sida aina request tau janing libasi armaduna akhoi myo yogi marakta khenaba karimta leite khenari bisi kari da khenari ya kanda discipline jina khenabani laira ba ina khunba asau musa karimta leite masi puna maksa kari di tholi discipline da thon mangakta ne phana laira basu leitar basu madine leijada bagi wani mirak tin ba mini mana ngang thokko bodi taba yai natraga madine ikai khumna ba yaba mini haribsi kari na kana magi discipline duna ne ba magi moral discipline duna mangonda lehli ba moral duna ne masida ne ba khenaba laisi aduna laireba achau masa se discipline da karimta leite phana ina khulaga su discipline leite ba midudi phana lairaga discipline leire ko miduna hena laksa khudum chalakani tung koina chatpa helakani habisi aigi setna thajajabani baramsina marupsa isni nausa masidagi akoi punamak discipline habise karino habisi masak khamui na bagaloina na discipline se isa isa da hena wangna leinaba self confidence self control ngamnaba discipline leinaba onasi Kawiragan the best discipline is the self discipline haiba mafam asi thamjabagoluna na ngasi gi damakti video si matang swai solution jage atopa topic amada matangi sunday da muk koi puna muk thengna minarasi ngasi gi topic si karam to bage haibasi feedback bibiro comment section da phajai natraga phajade haiba thambiramu haiba tare aduga ai gi video sina dom da kari gumba kanaba khara pibire natraga nungai re na khanbi ba taragadi like to biramo subscribe to busu kobi guno afam se thamjari thank you